Manipur manungi thabak thoram singki matangda hanagi Chief Minister Nongthumbam Biren amasung Meghalaya gi Chief Minister Konrak K Sangma aniki marakta awaya khumtongna khre Meghalaya gi Chief Minister Konrak K Sangma gi apokpa laikhidraba Lok Sabha gi MP PA Sangmana Lok Sabha da thamkiba wafam amagi video clip ama hanagi Chief Minister Nongthumbam Biren na mahaki X account da post tawrakhe Video clip aduda laikhidraba MP PA Sangmana Northeast region da khundariba tungan ba kangno phurup singna separate homeland tanbagi wafam sing yaure video clip yauba post aduda hanagi Chief Minister Nongthumbam Birena Manipur gi tungan ba issue sing ase Meghalaya gi Chief Minister Konrak K Sangmana kadai phauba khanglabage haina suhangkhe Nongthumbam Birena mahaki X account da post adu thagatlaba matung Meghalaya gi Chief Minister Konrak K Sangmana so mahaki apokpa PA Sangma paklaga wanghang lakhiba adugi matangda X da post ama muk tawrakhe hanagi Chief Minister Nongthumbam Birena X da thagalakhiba warol aduna hai laikhidraba PA Sangmana Northeast ki state singa se kangno phurup ki meeting da yumpham oiraga apik pa state kaya semgatnaba honaramkhe wakalon ase India gi amatoiba sakthamda Singnagadaba yamna sathiba khongthang amane hawjeksa Manipur manungi oiba thabak thoram singda khut thingjilaktuna state ase mathak makha onaba thorang kaya paikhalakta banate Manipur gi yalomi sing kanabagi damak ILP system ase yamna watna honaraba matungda phangbane matang ase da Meghalaya gi Chief Minister Konrak K Sangmana khamgadabade Manipur da thokliba irang ase icham chamna hekta hawrakhiba nate Manipur da ILP chanarakpadagi khunda leitabada khudong chararoi haina khanba kangbu kharana insilaga irang ase thokhalakbane Manipur da thokliba Indo Myanmar border issue free movement regime gi akanba saphu amade Manipur lengakna sakhangdaba khul kaya state aseda masing thingamdana hengalakliba se Meghalaya gi Chief Minister Konrak Sangmana khangabra hawjek Manipur da free movement regime regulate tawrakpa ILP system dairakpa amade border security gi maru oibe sing ase Northeast da lairiba tungan ba kanglo phurup singna tapna khangba hawrakle Manipur da thokliba irang ase political gi mingchat tanaba platform ama oina sijinabagi mahot ajoba para ama oina tamnaba Northeast ki state singna khonagadabani haina hanigi Chief Minister Nongthumbam Biren gi post asina makhatare Nongthumbam Biren gi post asi thagat khaba matung Meghalaya gi Chief Minister Konrak K Sangmana so mahaki oiba wafum khara X da post tawrakhe Konrak K Sangmana mahaki post adu hai Manipur gi hanagi Chief Minister Nongthumbam Birena mahaki laikhidraba apokpagi ming napselaga wafum khara thamlakhiba do laibak thibane laikhidraba PA Sangmana Northeast miyang gi damak leptuna tuan ba issue kaya da thabak tawramkhe hawjigi tanja asida politics ki khudong chaba lawbugi mahot Manipur da mahausa gi phibam hanjalaknaba araiba pangal sijinaduna honagadabane masigi damak aikoi puna thabak tawminaba mathau tai mahaki maikidagi amuka so apil tawri madude Manipur gi phibam phagalaknaba puna changsinminase masimak laikhidaba mahaki apokpa PA Sangmana pamjaramba khongthang aduni haina Chief Minister Konrak K Sangma gi post aduna makhatare